ꯂꯤꯌꯣꯅ ꯁꯨꯔꯖꯄꯨ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯖꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯔꯖꯀꯤ ꯃꯉꯛꯁꯝ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯁꯨꯔꯖ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯀꯤꯕꯅꯁꯨ ꯃꯁꯥꯗꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯊꯥꯗꯠꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯤꯌꯣꯔꯣꯝꯗ ꯄꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯁꯛꯐꯝ ꯀꯥꯏꯔꯕ, ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯕ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯡ ꯑꯗꯨ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯔꯦ, ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯌꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯤꯌꯣ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯇꯦꯔꯦꯁ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯝꯕ, ꯏꯟꯗꯤꯔꯥ ꯑꯃꯗꯤ ꯁ꯭ꯅꯦꯍꯥ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯕꯨꯛꯅ ꯁꯤꯠꯂꯒ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁ꯭ꯅꯦꯍꯥ ꯀꯤꯃꯟꯕꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯏꯟꯗꯤꯔꯥ ꯑꯃꯗꯤ ꯉꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯁ꯭ꯅꯦꯍꯥꯅ ꯂꯥꯎꯔꯛꯏ, "ꯉꯝꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!" ꯉꯝꯕ ꯑꯃꯗꯤ ꯏꯟꯗꯤꯔꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁ꯭ꯅꯦꯍꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯁ꯭ꯅꯦꯍꯥꯅ, "ꯏꯟꯗꯤꯔꯥ, ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯩꯔꯤ!" ꯏꯟꯗꯤꯔꯥꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕ ꯃꯁꯝ ꯊꯥꯗꯣꯛꯄ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯔꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤ꯫ ꯏꯟꯗꯤꯔꯥꯅ, "ꯁ꯭ꯅꯦꯍꯥ, ꯉꯝꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯈꯣꯜ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯉꯝꯕꯅ ꯁ꯭ꯅꯦꯍꯥꯕꯨ ꯆꯤꯡꯕꯗꯒꯤ ꯄꯨꯠ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ, "ꯆꯟ, ꯃꯈꯣꯜꯁꯤꯡꯁꯦ ꯇꯥꯕ꯭ꯔꯥ? ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ?" ꯆꯟꯅ, "ꯊꯣꯏꯕꯤ, ꯁꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯈꯨꯖꯨ ꯂꯩꯈꯥꯝꯁꯤꯁꯨ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯏ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯅꯪꯅꯕ ꯇꯞꯅ ꯇꯞꯅ ꯊꯥꯁꯤ." ꯊꯣꯏꯕꯤꯅ, "ꯆꯟ, ꯍꯧꯖꯤꯛꯀꯤꯗꯣ ꯏꯟꯗꯤꯔꯥꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯥ? ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯤ, ꯍꯦ ꯏꯁꯣꯔ!" ꯁꯣꯝꯗꯅ ꯂꯤꯌꯣ ꯃꯈꯣꯡ ꯑꯗꯨ ꯇꯦꯔꯦꯁ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄꯗ ꯇꯦꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯑꯗꯨꯅ ꯁꯤꯠꯇꯨꯅ ꯒꯦꯠꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯕ ꯃꯁꯝ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯅꯨꯄꯤ ꯑꯃ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯤꯌꯣꯁꯨ ꯋꯥꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯗꯨꯅ ꯁꯤꯠꯂꯒ ꯒꯦꯠ ꯌꯧꯔꯛꯀꯗꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯒꯦꯠ ꯑꯗꯨꯗꯒꯤ ꯍꯨꯏꯁꯨ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯂꯤꯌꯣꯗꯨ ꯃꯁꯥ ꯌꯥꯝꯅ ꯋꯥꯅ ꯒꯦꯠ ꯃꯄꯥꯟ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯔꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤ꯫ ꯂꯤꯌꯣꯗꯤ ꯀꯞꯂꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯁꯣꯝꯗꯅ ꯆꯟꯅ, "ꯑꯣ ꯂꯤꯌꯣ, ꯅꯪꯁꯨ!" ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ, "ꯆꯟ, ꯂꯤꯌꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯅꯣꯡꯁꯤ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ?" ꯆꯟꯅ, "ꯄꯨꯡꯗꯤ 12:30 ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ?" ꯁꯣꯝꯗꯅ ꯏꯟꯗꯤꯔꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯃꯤꯠ ꯄꯨꯡꯉꯧ ꯉꯧꯕ, ꯃꯃꯥꯏ ꯇꯪꯈꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯝ ꯏꯈꯣꯏ ꯈꯣꯏꯅ ꯊꯥꯗꯣꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯏꯟꯗꯤꯔꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯑꯣꯠꯂꯤꯕ ꯅꯪꯅ?" ꯅꯨꯄꯤ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯟꯗꯤꯔꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯈꯥꯏꯗꯨꯅ ꯊꯗꯠꯈꯤ꯫ ꯁꯣꯝꯗ ꯂꯤꯌꯣꯁꯨ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯋꯥꯜꯗ ꯊꯣꯝꯖꯤꯜꯂꯒ ꯃꯁꯥꯒ ꯃꯈꯣꯡꯒ ꯑꯗꯨ ꯇꯣꯉꯥꯟꯅ ꯇꯣꯉꯥꯟꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥꯒ ꯉꯝꯕꯒꯗꯤ ꯋꯥꯅ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯁ꯭ꯅꯦꯍꯥ ꯃꯈꯨꯠꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯏ꯫ ꯄꯥꯈꯠꯃꯟꯗꯨꯅ ꯂꯥꯎꯒꯦ ꯍꯥꯏꯅ ꯇꯧꯔꯨꯏ꯫ ꯑꯗꯨꯕꯨ ꯉꯝꯕꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁ꯭ꯅꯦꯍꯥ, ꯀꯣꯔꯧꯅꯦ!" ꯁ꯭ꯅꯦꯍꯥ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯉꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯩꯁꯤꯟꯖꯩ꯫ ꯈꯪꯍꯧꯗꯅ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯂꯦꯞꯇꯅ ꯇꯥꯔꯛꯏ꯫ ꯁ꯭ꯅꯦꯍꯥ ꯀꯤꯕꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯀꯤꯃꯟꯗꯅ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯈꯤ꯫ ꯁꯣꯝꯗꯅ
ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯁꯛꯐꯝ ꯀꯥꯏꯔꯕ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯣꯏꯆꯨ ꯂꯩꯈꯥꯝꯒꯤ ꯃꯅꯝꯗ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ, ꯑꯗꯨꯒ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ "ꯆꯟ, ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯑꯩ ꯌꯥꯝ ꯀꯤꯔꯦ"꯫ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯀꯣꯟꯁꯤꯟꯃꯤꯟꯅꯩ꯫ ꯆꯟꯅ ꯈꯣꯏꯆꯨ ꯂꯩꯈꯥꯝ ꯃꯅꯝꯁꯤꯅ ꯃꯈꯣꯏ ꯆꯪꯕꯕꯨꯗꯤ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯑꯗꯣ ꯂꯣꯏꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ"꯫ ꯆꯟꯅ "ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ"꯫ ꯊꯣꯏꯕꯤꯅ "ꯉꯁꯥꯏꯅꯦ ꯃꯣꯏꯅ ꯍꯣꯂꯤ ꯁ꯭ꯄꯤꯠ ꯁꯥꯟꯅꯔꯝꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯄꯩꯁꯥꯗꯨꯁꯨ ꯀꯣꯔꯧꯅ ꯂꯪꯊꯣꯛꯄꯗ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯕꯅꯤ"꯫ ꯆꯟꯅ "ꯊꯣꯏꯕꯤ, ꯑꯗꯨꯗꯤ ꯄꯩꯁꯥꯗꯣ ꯊꯤꯌꯣ, ꯄꯩꯁꯥꯗꯣ ꯐꯪꯗꯕ ꯌꯥꯗꯕꯅꯤ"꯫ ꯀꯤꯅ ꯀꯤꯅ ꯑꯅꯤꯗꯨ ꯄꯩꯁꯥ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯑꯩꯗꯤ ꯁꯥꯟꯅꯕꯁꯨ ꯍꯩꯇꯦ ꯆꯟ, ꯃꯈꯣꯜꯁꯤꯡꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ"꯫ ꯆꯟ ꯁꯥꯎꯔꯗꯨꯅ "ꯊꯣꯏꯕꯤ, ꯍꯧꯖꯤꯛ ꯀꯤꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯄꯩꯁꯥꯗꯣ ꯁꯠ ꯁꯠ ꯊꯤꯌꯨ ꯊꯨꯅ"꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯄꯩꯁꯥ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯆꯟ, ꯄꯩꯁꯥꯁꯤꯗ ꯂꯩꯔꯦ"꯫ ꯆꯟꯅ "ꯀꯗꯥꯏ, ꯆꯦꯗꯨꯗꯤ ꯄꯤꯔꯛꯑꯣ"꯫ ꯊꯣꯏꯕꯤꯅ "ꯅꯪꯕꯨ ꯁꯥꯟꯅꯕ ꯍꯩꯕ꯭ꯔꯣ"꯫ ꯆꯟꯅ "ꯍꯩꯌꯦ, ꯄꯤꯔꯛꯎꯅꯦ"꯫ ꯃꯈꯣꯏ ꯑꯅꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯨ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯆꯟꯅ "ꯊꯣꯏꯕꯤ, ꯃꯈꯣꯏ ꯆꯪꯕ ꯉꯝꯗ꯭ꯔꯦ, ꯀꯤꯒꯅꯨ, ꯈꯣꯏꯆꯨ ꯂꯩꯈꯥꯝꯁꯦ ꯑꯃꯨꯛꯇ ꯃꯨꯊꯠꯁꯦ, ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯁꯤꯀꯤ ꯆꯠꯄꯤꯁꯤꯅ ꯆꯦꯗ ꯂꯩꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯔꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯒ ꯈꯣꯏꯆꯨ ꯂꯩꯈꯥꯝꯒ ꯃꯩꯈꯦꯠꯀꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯊꯝꯃꯨ"꯫ ꯈꯣꯏꯆꯨ ꯂꯩꯈꯥꯝ ꯍꯦꯛ ꯃꯨꯊꯠꯄꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯂꯩꯕꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅꯤ: ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ, ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯕꯤ, ꯃꯁꯝ ꯊꯥꯗꯣꯛꯄꯤ, ꯃꯃꯥꯏ ꯇꯪꯈꯥꯏ ꯌꯥꯎꯗꯕ, ꯃꯃꯥꯏ ꯃꯇꯦꯛ ꯌꯥꯎꯗꯕ, ꯑꯁꯤꯒꯨꯝꯕ ꯁꯛꯐꯝ ꯀꯥꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯥꯅ ꯈꯥꯅ ꯆꯥꯒꯗꯕꯒꯤ ꯌꯦꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯆꯟꯁꯨ ꯀꯤꯁꯤꯜꯂꯛꯂꯤ꯫ ꯆꯟꯅ ꯋꯥ ꯍꯪꯂꯝꯃꯤ: "ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯍꯥꯏꯌꯣ"꯫ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜꯗ "ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯝꯕꯒꯤ ꯅꯈꯣꯏ ꯄꯨꯂꯞꯄꯨ ꯍꯥꯠꯄ ꯄꯥꯝꯃꯤ"꯫ ꯆꯟꯁꯨ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯂꯤ, ꯁꯥꯟꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯟꯅ "ꯊꯣꯏꯕꯤ, ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯈꯣꯏꯆꯨ ꯂꯩꯈꯥꯝꯗ ꯑꯝꯇ ꯊꯨꯅ ꯊꯥꯒꯠꯂꯨ"꯫ ꯊꯣꯏꯕꯤꯁꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯈꯣꯏꯆꯨ ꯂꯩꯈꯥꯝꯗꯨ ꯁꯠ ꯊꯥꯒꯠꯂꯤ꯫ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯆꯟ, ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯛ ꯇꯧꯁꯤꯜꯂꯣ"꯫ ꯆꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯆꯟꯅ "ꯊꯣꯏꯕꯤ, ꯀꯩꯗꯧꯒꯅꯤ? ꯑꯩꯁꯨ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ"꯫ ꯊꯣꯏꯕꯤꯅ "ꯅꯣꯡꯁꯦ ꯈꯔ ꯊꯨꯅ ꯉꯥꯟꯕꯤꯔꯣ ꯀꯩꯗꯧꯕꯒꯤ, ꯍꯦ ꯏꯁꯣꯔ"꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯕꯒꯤ ꯃꯈꯣꯜ, ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ, ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯜꯇꯅ ꯀꯥ ꯑꯗꯨꯗ ꯅꯤꯜꯂꯔꯦ꯫ ꯆꯟ ꯀꯞꯂꯗꯨꯅ "ꯉꯝꯕ, ꯅꯪꯕꯨ ꯀꯩꯗ ꯂꯩꯕꯒꯦ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯀꯩꯗꯧꯕꯒꯦ"꯫ ꯊꯣꯏꯕꯤꯅ "ꯀꯅꯥꯅ ꯍꯤꯡꯂꯤꯕ? ꯀꯅꯥꯅ ꯁꯤꯈ꯭ꯔꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ"꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯆꯟ, ꯌꯨꯝꯗ ꯐꯣꯟ ꯇꯧꯁꯤ, ꯉꯁꯥꯏ ꯃꯈꯩ ꯑꯩ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ"꯫ ꯆꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯂꯝꯗ꯭ꯔꯦ꯫ "ꯊꯣꯏꯕꯤ, ꯁꯤꯒꯅꯦꯜ ꯑꯝꯇ ꯀꯥꯗꯤꯌꯦ"꯫ ꯊꯣꯏꯕꯤꯅ "ꯇꯤꯅꯥꯒꯤꯗꯤ ꯏꯌꯥꯔꯇꯦꯜ ꯑꯣꯏꯔꯝꯒꯅꯤ, ꯅꯦꯠꯋꯥꯔꯛ ꯐꯪꯕ꯭ꯔꯥ ꯌꯦꯡꯁꯤ" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯤ ꯕꯦꯒꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯊꯤꯔꯨꯏ꯫ ꯆꯟꯅ "ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯌꯦꯡꯉꯣ"꯫ ꯊꯣꯏꯕꯤꯅ "ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ, ꯐꯣꯟ ꯈꯔꯗꯤ ꯂꯩ, ꯃꯈꯣꯏ ꯈꯔ ꯄꯥꯏꯅꯈꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯇꯤꯅꯥꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦ"꯫ ꯆꯟꯅ "ꯅꯦꯠꯋꯥꯔꯛꯄꯨꯗꯤ ꯃꯔꯨ ꯑꯃꯅꯤ ꯀꯥꯔꯤ, ꯌꯨꯝꯗ ꯑꯝꯇ ꯀꯣꯜ ꯇꯧꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ "ꯌꯥꯗꯦ ꯊꯣꯏꯕꯤ, ꯀꯃꯥꯏꯅ ꯇꯧꯅꯤ"꯫ ꯊꯣꯏꯕꯤꯅ "ꯑꯗꯨꯗꯤ ꯁꯨꯔꯖ ꯍꯣꯏꯗ ꯀꯣꯜ ꯑꯝꯇ ꯇꯧ, ꯄꯥꯏꯈꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ"꯫ ꯆꯟꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁꯨꯔꯖꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ "ꯀꯣꯜ ꯆꯠꯂꯦ ꯊꯣꯏꯕꯤ"꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ "ꯄꯥꯏꯈꯠꯂꯗꯤ ꯐꯅꯤꯗ"꯫ ꯆꯟꯅ "ꯄꯥꯏꯔꯛꯇꯤꯌꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ"꯫ ꯊꯣꯏꯕꯤꯅ "ꯑꯇꯩꯁꯨ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯉꯨ"꯫ ꯆꯟꯅ ꯐꯣꯟ ꯃꯊꯪ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯆꯟꯅ "ꯂꯤꯌꯣꯒꯤꯗꯤ ꯐꯣꯟ ꯆꯠꯇꯦ, ꯉꯝꯕꯗ ꯑꯃꯨꯛ ꯇꯧꯒꯦ"꯫ ꯉꯝꯕꯗꯤ ꯁꯣꯝꯗ ꯂꯣꯠꯂꯝꯕꯗꯒꯤ
ꯐꯣꯟ ꯔꯤꯡ ꯂꯥꯛꯇꯨꯅ ꯈꯪꯂꯝꯃꯤ꯫ ꯁ꯭ꯅꯦꯍꯥꯅ ꯉꯝꯕ ꯀꯅꯥꯏ ꯐꯣꯟꯅꯣ? ꯉꯝꯕꯅ ꯇꯤꯅꯥꯅꯦ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯆꯟꯅ ꯉꯝꯕ ꯑꯩ ꯆꯟꯅꯦ, ꯅꯪ ꯀꯗꯥꯏ ꯂꯩꯔꯤꯒꯦ? ꯉꯝꯕꯅ ꯆꯟ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯌꯥꯎꯗꯕ ꯃꯁꯝ ꯁꯥꯡꯕꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯥ ꯈꯪꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯉꯝꯕꯒꯤ ꯐꯣꯟꯁꯨ ꯃꯈꯨꯠꯇꯒꯤ ꯇꯥꯈ꯭ꯔꯦ꯫ ꯆꯟꯗꯤ ꯁꯣꯝꯗ ꯄꯥꯈꯠꯅ ꯉꯝꯕ ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯔꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯟꯅ ꯊꯣꯏꯕꯤ ꯉꯝꯕꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯊꯣꯏꯕꯤ ꯉꯝꯕ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯞꯂꯦ, ꯑꯗꯨꯕꯨ ꯆꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯆꯟ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ, ꯃꯥ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯁꯣꯝꯗꯅ ꯉꯝꯕ ꯑꯗꯨ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯤ꯫ ꯁ꯭ꯅꯦꯍꯥꯁꯨ ꯉꯝꯕꯕꯨ ꯀꯧꯔꯒ ꯇꯥꯟꯅꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯕꯤ, ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ, ꯃꯁꯝ ꯁꯣꯔꯣ ꯆꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁ꯭ꯅꯦꯍꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯥꯛ ꯂꯥꯎꯅ ꯐꯥꯔꯛꯏ꯫ ꯉꯝꯕꯒ ꯁ꯭ꯅꯦꯍꯥꯒ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯌꯨꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯟꯂꯔꯦ꯫ ꯆꯟꯅ ꯊꯣꯏꯕꯤ ꯉꯝꯕ ꯅꯠꯇ꯭ꯔ ꯇꯥꯔꯤꯕ ꯃꯈꯣꯜꯁꯦ? ꯑꯗꯨꯒ ꯑꯃꯁꯤꯅ ꯁ꯭ꯅꯦꯍꯥ, ꯑꯣ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ? ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯄꯨꯜꯂꯞ? ꯊꯣꯏꯕꯤꯅ ꯆꯟ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯈꯣꯏꯁꯨ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯊꯣꯛꯀꯅꯤ? ꯇꯟꯖꯥ ꯑꯗꯨꯗ ꯒ꯭ꯂꯥꯁꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯑꯃ ꯇꯞꯅ ꯊꯤꯟꯒꯠꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯂꯥꯎꯏ, ꯆꯟ ꯈꯨꯠ ꯌꯦꯡꯉꯨ! ꯆꯟꯁꯨ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯁꯝꯅ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯕ ꯅꯨꯄꯤ ꯑꯃ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯦꯞꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯊꯣꯏꯕꯤꯅ ꯆꯟ ꯑꯩꯈꯣꯏ ꯁꯤꯔꯅꯤꯌꯦ, ꯆꯟ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤꯌꯦ꯫ ꯆꯟꯅ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ, ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯝꯁꯦ, ꯑꯩꯈꯣꯏꯅ ꯀꯧꯔꯕꯅꯤ, ꯑꯩꯈꯣꯏꯅ ꯇꯥꯟꯗ꯭ꯔꯗꯤ ꯃꯈꯣꯏ ꯀꯔꯝꯅ ꯆꯠꯀꯅꯤ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯕꯨ ꯅꯣꯡꯁꯤꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯆꯟ? ꯆꯟꯅ ꯃꯗꯨ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯇꯥꯕꯅꯤ꯫ ꯁꯣꯝꯗꯅ ꯉꯝꯕ ꯃꯁꯥꯗꯨ ꯁꯦꯛꯂꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯏ꯫ ꯁ꯭ꯅꯦꯍꯥꯗꯤ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯤ, ꯑꯗꯨꯒ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯁ꯭ꯅꯦꯍꯥ ꯀꯞꯂꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯩꯗꯧꯕꯒꯦ? ꯉꯝꯕ ꯃꯊꯟꯇ ꯆꯦꯜꯂꯛꯇꯨꯅ ꯆꯟ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯤ꯫ ꯉꯝꯕꯅ ꯆꯟ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯨ, ꯑꯩ ꯉꯝꯕꯅꯤ, ꯊꯨꯅ ꯑꯝꯇ ꯍꯥꯡꯉꯨ! ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯉꯝꯕ ꯇꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯉꯝꯕꯅ ꯆꯟ ꯍꯥꯡꯉꯣ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯆꯟ ꯀꯤꯅ ꯊꯣꯡ ꯍꯥꯡꯒꯦꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯉꯝꯕꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ꯫ ꯆꯟꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯈꯨꯏꯖꯨ ꯂꯩꯈꯝꯒꯤ ꯃꯅꯝꯁꯤꯡꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯉꯝꯕꯁꯨ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯦ꯫ ꯆꯟꯅ ꯀꯞꯅ ꯉꯝꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯤ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯣꯠꯂꯨꯕꯒꯦ? ꯉꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯄꯨꯝꯕ ꯇꯨꯝꯅ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯁ꯭ꯅꯦꯍꯥꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ? ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ? ꯉꯝꯕꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯑꯣꯠꯇ꯭ꯔꯤꯕ꯭ꯔꯥ? ꯆꯟꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯏꯖꯨ ꯂꯩꯈꯝ ꯊꯥꯔꯤ, ꯃꯈꯣꯏ ꯃꯁꯤꯒꯤ ꯃꯅꯝꯁꯤꯅ ꯆꯪꯕ ꯉꯝꯗꯦ꯫ ꯉꯝꯕꯅ ꯑꯗꯨꯗꯤ ꯈꯨꯏꯖꯨ ꯂꯩꯈꯝ ꯊꯥꯔꯒ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯁ꯭ꯅꯦꯍꯥꯕꯨ ꯀꯟꯁꯤꯔꯥ? ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯅ ꯊꯥꯔꯒ ꯆꯠꯂꯤꯉꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯁꯤꯜꯂꯛꯇꯨꯅ ꯄꯨꯂꯞ ꯍꯨꯝꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕꯗ ꯇꯥꯅꯤ꯫ ꯃꯈꯣꯏꯗꯤ ꯐꯠꯇ꯭ꯔꯕ ꯑꯥꯠꯃꯥꯅꯤ, ꯇꯧꯒꯦꯗ ꯉꯝꯂꯤꯕꯅꯤ꯫ ꯈꯨꯏꯖꯨ ꯂꯩꯈꯝꯁꯦ ꯇꯞꯅ ꯊꯥꯗꯨꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯕꯨ ꯈꯨꯏꯖꯨ ꯂꯩꯈꯝꯁꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯝꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯕ ꯇꯥꯕꯅꯤ, ꯃꯈꯣꯏ ꯌꯥꯝ ꯀꯜꯂꯤ, ꯑꯩꯈꯣই ꯁꯤꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯔꯨꯔꯤꯕ? ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯐꯪꯕ ꯇꯥꯕꯅꯤ꯫ ꯆꯟꯅ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ꯭ꯔꯥ? ꯁ꯭ꯅꯦꯍꯥꯅ ꯀꯟꯅ ꯂꯥꯎꯔꯤꯕꯁꯦ